ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯈꯪꯍꯧꯗꯦ ꯆꯍꯤꯁꯦ ꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯅ ꯍꯟꯗꯛꯀꯤ 2019ꯁꯦ ꯍꯧꯖꯤꯛ ꯂꯣꯏꯗꯣꯔꯦ ꯉꯁꯤꯅ ꯂꯥꯁ ꯗꯦꯅꯤꯀꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯂꯥꯛꯑꯅꯤ 2020 ꯌꯧꯔꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ups and downs ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯄꯨꯟꯁꯤꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯃꯌꯥꯝ ꯐꯦꯁ ꯇꯧꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯃꯇꯝꯗꯤ ꯁꯨꯝ ꯌꯧꯁꯟꯈ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯂꯣꯏꯗꯣꯔꯦ ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯅꯧꯕ ꯆꯍꯤ ꯍꯥꯏꯕꯗꯨꯃ ꯑꯣꯏꯔꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯀꯟꯅ ꯇꯣꯏꯅ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯈꯔ ꯇꯧꯖꯕꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯇꯅ ꯃꯌꯥꯝꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯒꯤ ꯑꯩꯕꯨ ꯌꯦꯡꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯛꯇꯪꯁꯨ ꯅꯠꯇꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤ ꯃꯁꯤꯡꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯅ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯀꯩꯅꯣꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯗ꯭ꯔꯥꯁꯇꯤꯛ ꯆꯦꯟꯖꯦꯁ ꯑꯃ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯛꯑꯦ ꯍꯟꯗꯛꯇꯅ ꯍꯥꯟꯅꯗꯤ ꯑꯩ ꯀꯩꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯑꯩ ꯊꯥꯒꯠꯄꯁꯨ ꯊꯥꯒꯠꯇꯦ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯗꯨꯅ ꯍꯦꯟꯅꯁꯨ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯅꯤꯡꯕ ꯑꯗꯒꯤ ꯍꯦꯟꯅꯁꯨ ꯑꯞꯂꯣꯗ ꯇꯧꯅꯤꯡꯕ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯝꯃ ꯑꯩꯉꯣꯟꯗꯁꯨ ꯐꯤꯜ ꯇꯧꯕꯀꯣ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦ ꯃꯔꯛꯇ ꯒꯦꯞ ꯃꯌꯥꯝ ꯂꯩꯔꯒ ꯑꯗꯨꯁꯨꯀꯣ ꯃꯔꯛꯇ ꯒꯦꯞ ꯃꯌꯥꯝ ꯂꯩꯔꯒ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯁꯤꯐꯧꯗꯤ ꯌꯧꯖꯔꯛꯑꯦ ꯉꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤꯉꯁꯤ ꯁꯤ ꯌꯧꯔꯛꯄꯁꯦ ꯏꯝꯄꯣꯁꯤꯕꯜꯅꯤꯀꯣ ꯑꯗꯣ ꯑꯩꯅꯉꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯇꯧꯔꯤꯁꯦ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩ ꯍꯥꯟꯅꯁꯨ ꯂꯧꯊꯣꯛꯈ꯭रे ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯏꯟꯀꯝ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯗꯁꯦꯟꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯂꯧꯊꯣꯛꯆꯈ꯭रे ꯍꯟꯗꯛ ꯂꯧꯊꯣꯛꯏꯁꯤꯒ 4रक ꯁꯨꯕꯅꯦꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯄꯩꯁꯥꯁꯦ ꯑꯩꯒꯤꯗꯨꯗ ꯑꯩ ꯑꯦꯃꯥꯎꯟ ꯁꯔꯇꯦꯟ ꯑꯦꯃꯥꯎꯟ ꯑꯃ ꯌꯧꯔꯀꯥꯟꯗ ꯂꯧꯊꯣꯛꯀꯦꯅ ꯑꯩꯁꯦ ꯁꯨꯝ ꯊꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯟꯗꯛꯁꯦ ꯈꯪꯍꯧꯗꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯃꯣꯏ ꯍꯧꯖꯤꯛ ꯆꯥꯏꯜ ꯑꯦꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯂꯥꯛꯏꯗꯅꯀꯣ ꯑꯗꯨꯒꯤ ꯂꯥꯛꯄꯗꯣ ꯑꯉꯥꯡꯒꯤ ꯅꯣꯠ ꯐꯣꯔ ꯀꯤꯗꯁ ꯑꯗꯒꯤ ꯐꯣꯔ ꯀꯤꯗꯁ ꯍꯥꯏꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯈꯥꯏꯗꯣꯛꯄ ꯀꯩꯅꯣꯝ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯃꯣꯏꯅ ꯍꯌꯦꯡ ꯕ꯭ꯂꯣꯛꯀ ꯇꯧꯁꯜꯂꯛꯑꯗꯤꯅ ꯈꯟꯕꯗꯒꯤ ꯑꯩ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯆꯕꯅꯦꯀꯣ ꯑꯗꯨꯒ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯂꯧꯊꯣꯛꯑꯒꯦ ꯑꯁ ꯍꯨꯏꯁꯨ ꯑꯃꯨꯛ ꯈꯣꯡꯖꯜꯂꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯋꯤꯟꯁꯇꯔ हंदक चही की तांगी भाई हाइतारेको हंदक चही की यूट्यूब फंगबा पैसागैसे हाना हंदक चही की लौथोक्सरगा मथक चही की अनौबा मोइना अदुमाइना तौगेना आई पैसासे अदुमाइना लौथोक्सबनेको अदो लौथोक्पदो आइना लौथोइबा पैसादो आई यूट्यूब ता अदुम इन्वेस्ट तौजरे यूट्यूब की पोचे आइना सिजनानाबा पोचे अतोपसिंगे लैबदको कैमरा अम लैगेना खलमने कैमरा दु बोक्ति आई केनो तौद्रे हंदकति लैद्रे मथंग गोइन लैरगे कैमरा दुना अदो अꯩꯅ हंदक लेजब पोतो मयामदा अदो आई शेयर तौजरकेना आई ngasi वीडियो से सेमजरपनेको अदो लैरिबा पोचे अतै कैशनते अतोपा मचा मचा खरसु लै अदुगा सिमगा लैरे गिम्बल ने से कैनोगी मोबाइल गिम्बल हाइतारेको मोजागी आई गिम्बल अम लैरे सिलेरे गिम्बल दो मै तिसेगी मसेनो सिलेरे गिम्बल दो मयाम आई सिम लैरि जबने अदो सिगी मरमदा कैनो तौनिंग खनिंग यावगसु सिगी फीचर्स मयामसु खनिंग यावगसु हुजि फोगे आइना सुम रिव्यू यंगबदे कैनो की आइसे कैनो लैजरै तौरमने ओस्मो मोबाइल 3 दो अदो लैजरै तौरमने अदो आइना सुम कंपैरिजन तौबदा मोंद यावरिबा मयामसे ओस्मो मोबाइल दा यावदबा हाइतारेको अदुदगी आइना सी ओइन लौगिबनेबा अदो मयामदा सी मयामना नुक्सिबिदना मयामना चानबिदना मयामना कैनो तौबिबदगी सी यौना सिदगी अदुदगी ग पैसा लौथोगा अदगी पोटका लैबा गाइसे अदा मयामनि मतेंगना आई ngamjarapne ado aigi se channel se huzik 20k di ai yawrani khan laga di yawdi yawrani ga ai se yawdi ai yawra khan da adu 20k yawra ke da ai giveaway am tawjage ado giveaway do ai sida sikkim da leibni na sikkim ge product ama ai ken da ai kaino tawjage manipur gi mina kaino tawroga so ai khajarake dum mayam da ado almai tawga 20k yawra ge ado ai do tawjarage giveaway sina aina hadaki कैनो दा मयाम दा आइना सुम शेयर तौनिंगना आइना यूट्यूब तगी फांगबा पैसादना लैबनेना आइना मयाम दा सिगी सुम मयाम दा उनिंगना कैनो तौसबने अदो सिगी मतांगदा खनिंगबा लेरगसु मयाम दum कमेंट तौबिरो आई सेमजरके सिगी मतांगदा वीडियो अदुगा आइना मपानदा कैगुंबा चत्तना खोतना थोगदी थोपजुसे अगांग खितिखितंग पीको कोई फैमिली चत्पनिना अगांग पीनेना खितंग प्रॉब्लम ओइ तौनि खरा चावरकांदबुदि चत्कनी यामना अखोइ हाननादि याम चचरमने अदो अगांग से यावनो खितंग प्रॉब्लम ओइबो अदुनाने अदो हयें चत्प खोत्प तौरकांदसु आई सी अदुम सिजनरगा सिनसु अदुम नमजरके अदुगा अमना याम नुवाइबा पाव अमना आइगी अखोइगी इसानुपा अतोमसे मासे हुजिक था तरुक चंगखदोरेको मासे अदुना मासे मागी चगुंबसे नेक्स्ट संडे दा माई चगुंबा ताई अदुना मागी चगुंबा नुमिकिसु वीडियो से आई नमजरके गिम्बल से लौथो जरके मैम
मागी पैकेजिंग से याव इसे को स्माइल तो रहे सी पैकेजिंग माई कवर हम याव रहे सीधा माई गिम्बल से याव रहे दुगा सीधा ना मोई की चार्ज तो ना बा अदेगी सीजन नरिंगे दा मोबाइल चार्ज तो के है कुछ तो ना बा अदेगी चार्जर हम के याव रहे मागी को चार्जर कोड हाई तारे चार्जर वो इन्हें डिपी रखते चार्जर देखो कि मोबाइल की चार्जर से सीजन नरगा माई कोड से सीजन नरगा तुम चार्ज तो याव को गिम्बल से न सिलाई रे माजे पेरोने सॉरी गिम्बल से सिलाई रे अदुगो मागी स्माइल स्टैंड अमग यावरे गिम्बल से फोल्डेबल ने माजे अदुगो अदुम याम चावगे कुबाक हाइतारे को आई कुबाक चावे कुबाक उतने चावे से अदु स्माइल फोल्ड तोरगा स्माइल पुबे याव कॉन्फिडेंट ओइबे हेले हाइतारे हानगी गिम्बल मे आमना सांगनिना हातो हापसिन की प्रॉब्लम से कितंग लेइना को अदुगो सी गिम्बल से पिक पनिना होजिके एनीवे ददुम फिकाउ कितंग केना तो होजे के नमगे फिकाउ हापसलगा पु ददुम याबो ओइबा हाइतारे अदुगी दी याम कॉन्फिडेंट ओरे अदुगो माजे सुमाइना सिगिस नाखन जन ओबि यावे सिगिस ना प्रेस तोरगा माने लेखन खाना सी अमु फुल साइज ओइबो अदुगा मसागी सिदा ट्राइपॉड मसाम सु यावजरे खिल्लगा थम याना बा सुमाइना सी ट्राइपॉड सु सुमाइना हागोगा सी ट्राइपॉड साइ खिल्लगा याना बा सी सुमाइना खिल्लगा याना बा अदु सिगी आइना ngasai जो हाइजेगी बु सिगी द ओइना दि आई भिडियो से मथंग गोने सेमजरागे ngasi is the mayam the city some share down in videos namzer kone no ngasi di aina mayam the city videos masa share down in the town aina leibse similar re the port to masa masa khar lay adagi ai music videos number the season river light simaga lay ko adagi atopa ai lay se sigi ke no agtane adumba gi no mai tor ko masa masa pot khar lay adune adu aina si mayam je mayam some share down in the town adu mayam bo amuka na अनौब सहीना लामदाइस मयाम हैप्पी न्यू ईयर को हैप्पी न्यू ईयर से हयेंग दगी ओइदने ngasi dagi loire sahi se aduga mayam na ngasi bo smai tawduna si yongna ba support tawbira gi de makta thank you very much mayam bu hiding ali tana thaga chari thank you very much mathang da isi ki matang da mayam na khambini mo le dai si soidana hapjarake comment tawbira mo makada si ki matang na khambini mo le dai aduga youtubers sing na som da youtube ki channel hang biri sing ja sida मोगी YouTube से मयाम ना YouTube के चैनल से हांगा पैसा खरना याम फंगबा खरना याम फंगदबा केनोन तौवेबो तौबोसी कमाइन तौगे हाकांदा मोगी CPM ना मा लैरिबा आइना अखंगबा खरा दुनिको आइगी चैनल मयाम से आइगी वीडियो से अदुम CPM चावे को CPM चावे चावनबा चावनदबा दुदि अखोइना अदु सेमे याइ ता सबक तुन खरा तौवे अदो आइना अखंगबा खरा दो मयाम ना अदुगी मतंग दा खंबिनिंगो लैरगसु अदुसु comment tawbira mo ai share tawjarake ko moi cost per mil haise cost per mil sida haibadi 1000 video yengbada nana phangdoi ke ano haibadu ne cost CPM haido ba adugi matang su ai video mo samjarake adugi matang da khangbining ba leragadi haibiro comment tawbiro ai video do soidra samjarake ko aduga si je 31st night ne ko manipur na bye bye gi nungdang ne ado ngasi se akoi sida makada bonfire tawjen tawrambane do makada tawbudu di kitang kaina tawroidore aduna mathak toina tawrase na akoi se ngasi je bonfire tawraga tawjen tawnari adugi video sa yoren suge shoidana hapjarake adugi kitang thenge dawdi male ado hapjarake ya ngasi ma hapawdraga ju hayeng oirga ju ko hayeng ju hapjarake ba aigi mamangi video am khakta ko aina comment siwi je aina bu video na ma khong ma hawra 아이기 마망기 비디오 옮각다 아이온다 얌묵시도 까면 남각 떠오르고 까면지 까면 하게 하나 야마 걔는 떠오르가 비디오지 분치론기 오이바 하이타이 야마는 탱나는 뽑분치지 юм지가 15파라 꼬마탐다 탱나는 업션 다운스네 암나이바 아데기 아두군바 탱나는 버싱도 기타 쉐어 떠비요 아코이나 저행 분치 걔는 떠오 마탐다 아코이나 저행 탱나는 마탐다 라인바 아이 마기 마밍두디 닝생망감자들의 와라우비야데 두기도 먹대디도 이 비디오도 I want the magi comments I want to see am kana tawgi bai tare yamna habi thamoide touch tawgi bai tare habi adum bagi maramda ga sum kana tawga ai gisu puchi mioi bagi puchi je wai mak kana tawdi na tin wai bang akta kana tawga khara puchi mi bidi na diko amu wai ba wai to mayam ama lei ne dai kamai tawga face tawga mayam do kamai na adui mayam do koi pass out tawga kamai tawga laki habi do aduni maru ri je ko problems laitaba mioi bidi lei pote ko ambani bu problem lei ni kaina mi pesa pai na lei mi aduna mi webe khudi mo ti problem di loi lei ni adai da problem do kamaina nan pass out tawni kamai ta face tawni adu khaki wani ko ada ai na yam hai dana ai akhanga hi aduni da ni na ai kem ta kaino oi jabana ti adu mi matang adu tar ga su
ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯃꯣꯠ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯁꯤꯡꯗꯣ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯏꯈꯥ ꯇꯥꯕꯁꯤꯡꯗ ꯃꯣꯏꯅ ꯍꯌꯦꯡ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯣꯏꯗ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯅꯝꯃꯒ ꯁꯤꯌꯔ ꯇꯧꯖꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯑꯩ ꯀꯃꯦꯟꯗꯨꯗꯒꯤ ꯑꯩ ꯍꯥꯟꯅ ꯋꯥꯈꯜꯗ ꯑꯗꯨ ꯀꯩꯁꯨ ꯈꯜꯂꯝꯗꯦꯀꯣ ꯃꯥꯒꯤ ꯀꯃꯦꯟꯗꯣ ꯄꯥꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯀꯩꯅꯣꯝꯃ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯤꯅꯦꯅꯀꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯕ꯭ꯔꯗꯔꯗꯣ ꯑꯩ ꯃꯥꯒꯤ ꯃꯃꯤꯡꯗꯨꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯀꯃꯦꯟꯗꯣ ꯇꯧꯕꯤꯔꯛꯄꯗꯒꯤ ꯑꯗꯨꯝꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩ ꯋꯥꯈꯜꯁꯤꯗ ꯑꯗꯨ ꯊꯣꯛꯆꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯁꯣꯏꯗꯅꯁꯨ ꯁꯦꯝꯖꯔꯛꯀꯦ ꯃꯇꯝ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯂꯣꯏꯔꯒ ꯃꯊꯪꯒꯤ ꯆꯍꯤ ꯍꯧꯒꯠꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯔꯤꯖ ꯑꯣꯏꯅ ꯑꯩ ꯈꯔ ꯁꯦꯝꯕ ꯍꯧꯖꯔꯛꯀꯦꯀꯣ ꯌꯥꯝ ꯍꯩꯁꯤꯡꯗꯅ ꯁꯦꯝꯖꯕ ꯅꯠꯇꯦꯀꯣ ꯑꯩ ꯌꯥꯝ ꯍꯩꯁꯤꯡꯕ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗꯒꯤ ꯏꯈꯥ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯁꯤꯗ ꯊꯦꯡꯅꯔꯛꯄ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯦꯀꯜ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯝ ꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯑꯩ ꯏꯆꯥꯒꯤ ꯃꯥꯒꯤ ꯁꯨꯝ ꯏꯟꯇꯔꯦꯁꯇ ꯁꯨꯝ ꯇꯧꯕꯅꯦꯕꯀꯣ ꯑꯩꯅ ꯃꯥꯅ ꯁꯨꯝ ꯃꯥ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞꯁꯦ ꯃꯥ ꯁꯨꯝ ꯆꯥꯕ ꯁꯨꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨꯅ ꯃꯥꯅ ꯁꯨꯝ ꯑꯗꯨ ꯀꯥꯞꯁꯤ ꯈꯣꯠꯁꯦꯅ ꯇꯧꯕꯗꯨꯗ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯍꯤ ꯌꯥꯝꯁꯜꯂꯛꯑꯦꯀꯣ ꯆꯍꯤꯁꯦ ꯍꯧꯖꯤꯛ 40 ꯁꯨꯖꯜꯂꯛꯑꯕꯅꯤꯅ ꯆꯥꯕꯁꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯆꯥꯕꯁꯦ ꯐꯔꯛ ꯇꯥꯔꯦꯕ ꯑꯩꯈꯣꯏ ꯏꯁꯥꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯩ ꯍꯟꯗꯛꯁꯨ ꯕꯤꯄꯤ ꯑꯔꯣꯏꯕꯤ ꯋꯥꯡ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯑꯩ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯌꯥ ꯀꯩꯅꯣ ꯇꯧꯖꯔꯔꯣꯏꯒꯦ ꯑꯉꯥꯡꯅ ꯆꯥꯖꯔꯒꯁꯨ ꯃꯥ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯆꯥꯕꯒꯤꯁꯤꯗꯤ ꯑꯩ ꯀꯌꯥ ꯀꯩꯅꯣ ꯇꯧꯔꯔꯣꯏꯒꯦꯀꯣ ꯑꯉꯥꯡꯗꯨꯁꯨ ꯆꯥꯎꯔꯕꯅꯤꯅ ꯃꯌꯥꯝ ꯈꯔ ꯂꯩꯔꯒꯗꯤ ꯀꯣꯏꯕꯁꯨ ꯑꯗꯨꯝ ꯆꯠꯂꯛꯑꯅꯤ ꯀꯣꯏꯕ ꯆꯠꯂꯒ ꯁꯤꯛꯀꯤꯝꯒꯤ ꯃꯐꯝ ꯑꯇꯣꯞꯄꯁꯤꯡꯁꯨ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯍꯥꯏꯕꯗꯤ ꯅꯣꯡꯃꯒꯤ ꯊꯣꯛꯄ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯅꯣꯡꯃꯒꯤ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅ ꯂꯩꯕ ꯃꯑꯣꯡ ꯑꯩꯈꯣꯏ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯅ ꯄꯩꯁꯥ ꯄꯥꯏꯅ ꯂꯩꯕ ꯏꯃꯨꯡ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯀꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯅꯗꯤ ꯑꯗꯨꯝ ꯍꯤꯡꯉꯤꯀꯣ ꯑꯗꯣ ꯄꯩꯁꯥ ꯉꯥꯛꯇꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯆꯥ ꯁꯦꯝꯖꯔꯛꯀꯦ ꯑꯩꯒꯤꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯒꯤ ꯑꯣꯏꯖꯕ ꯑꯩꯒꯤ ꯃꯣꯠꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤ ꯌꯧꯔꯛꯄꯅꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯤ ꯌꯧꯔꯛꯏꯅꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯗ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯁꯤ ꯌꯧꯔꯛꯄ ꯀꯩꯁꯨ ꯉꯝꯃꯣꯏꯀꯣ ꯑꯩ ꯌꯥꯝꯕ ꯅꯠꯇꯦ ꯃꯤ ꯍꯧꯖꯤꯛ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯌꯥꯝꯕ ꯂꯩꯀꯣ ꯑꯩꯗꯤ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯩꯕꯤꯔꯤꯕ ꯈꯔꯁꯦ ꯁꯤꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯦ ꯂꯦꯞꯄꯤꯒꯅꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄꯗꯁꯨ ꯑꯩ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯨꯒ ꯕꯥꯏ ꯕꯥꯏ